Social worker Elangbam Johnson sponsor Touduna Shija Eye Care Foundation Npcb H&M Amadi kai samthong longjam lerak development club na senuna free eye screening Amadi cataract surgery camp ama pangthukri kai samthong longjam lerak community hall Keli Lampak ta pangthukiba camp aduda kai samthong gi lekai dagi lakpa mioi chahum hena layengki afa tinjong kajing daba ana ayek yaudana leiba khunai ama oina pandamda pangthukiba free medical camp aduga mari leinana Shija hospital gi business development and operation gi assistant manager Avi Mayengbamna haikibada ngasi pangthokliba free medical asida eye amadi ENT gi specialist doctor yauna pangthokpa camp amani camp asi maruina cataract ngaudong haina khangnariba anaba asibu Selgi Kudung Chaba Kayadagi Loktopa Ngamdaba Anaba Singbu PMJY Amadi Manipuri Oina Sulairiba National Program for Blindness Npcb National Health Mission NHM Anigi Makada Shija Hospital da Lemna Surgery Toba Yabagi Kudung Chaba Pibagalwinana Manipur da Ahanbo Oina Angang Ahan Kaidana SRAC ga Kusamnaba Mitki Soklaba Anaba Singda Masa ga Chanaba Power Yauba Anop Sing Supiri Makatana Mahangna Hai Manipur Togliba Iranga Sinamara Morega Financial Crisis Toklaba Lamdam Ama Oiribani Masina Maram Oiranga Shija Hospital Shija Foundation Nasu Manipur gi mafam da laiba Club Singa Kutsam Naduna Asigumba Kudung Chaba Kaya Asi Fanghanaba Medical Camp Asi Makatana Pangthoknaba Hotna Kigani Haina Fongdoraki Longjam Direct Development Club Corporation Naraga free eye camp amasung ENT gi service na pijari Shija eye specialist amasung ENT gi specialist doctor ani yauzare aduga makhatar poina sidagi karigumba eye se cataract la ko tara da cataract ha poina dong hai ga hainu na ba ni jina chahi yama kanda loinarapa ni tringi loinar kadauba dugumba koi samda ko ko swaina unsap ko jala ko adwaina mitaju matangi matungina cataract haina lai tarang khangana lakpa tarang kha thengna lakpa ni masi cataract hai ro dong hai baje sise lokpong ngamjadaba adugumba adugana ta lokpagi dong sa baje kuina PMJY amasung kogi manipuri ju Npcb haina ani lai moigi makhada koina free da cataract surgery to piba duga kogi ano power sopo meeting jana mo angam ahan kaidana any sopo meeting ja koi thengna raga di mo ju ano se SRLC haina moga ko samna raga ano se free da koina pitho pai tare aduna ko manipuri society ri yam thina economically se wa awana kana matam jai ja ko Shija foundation ju yam chong ko meeting tobung ngbo jagi haidana siki ke se Shija bani na ko club ki vaccine now se ju yam awai ajang yaw na si je program de si ko makata ko su ani ko club sinda lekai sinda ko na chalaga si ko dum cha ko pi na Shija Eye Care Foundation amadi Kasham Kum Longjam Lerak Development Club ani punna kusam naduna ngasi koina pathok jariba ana layeng abidi mit ka maile na ba ana layeng amadi ENT ana layeng sing ko pathok jarani ngasi ki thoram basi medical camp basi koi lekai si da liba thanaba lekai da liba adu roina na manipur da liba si khangwa mi pun mak la ga lo mak ge mi abagi potor ko sinjabani adu ga jahi ni phugi mathakta leiba akogi alamasing manu makisu ko anakwa ki sofa adi plus haiba tare adi sofa aduba mit sofa oragadi lemna ko anasu bijari ngasi medical camp asi ko pathok thir padam di ko gi afaba duga tinja kajim daba ana le ana ayek yaw daba adu ko kunai ma ko ba haiba di padam da medical camp asi ko sinjabi